Thawal District Hospital da nupi ama angang pokpada laikidabadagi khoisaunaraba miyamna hospital ge OPD thugaikhre hari Thawal District Hospital da nupi ama angang unabada laikidabagi thawdok mari leirana khoisaunaraba miyamna hospital asige OPD casualty counter amasung delivery site thugaikhre thawdo asige mari leirana senariba hospital ge doctor yauna authority singi mathakta matik saba action lawdriba phawba asiba haksang lawkhiroi hari laikidrabagi haksang adu hauji James ki mokta lairi hari laibak thiba thawdo adu da laikidraba miyoi adugi mamingna maibam ombi samita mapuroiba ajit kawi Thawal district ki tekcham makha lekaidagi ni laikidrabagi mapuroiba ase army oina laibani maha hauji Rajasthan da laibani maha ki nupi ki delivery ki damak suti lawrak mayam da tholakhibani makhoi gi chahi ahum makai suraba machanupa amasung nauna pokpa angang ama lehauri thawdo asigi matang da laikidraba asigi mapuroiba maibam ajitna phongdokhibada maha ki loina bi ase delivery ki damak thasigi kungatareta district hospital da admit tawkibani loina tang kungani pange ayuk pung trama thorum tabada hospital asigi doctor saratna surgical operation pangthuk na angang nupa macha ama pokhe operation loiduna delivery room da inthora khraba matung numidang waram pung mari rom tabada mahaki nupi ase I hatharaktuna sor honba phawbu ware habadagi hospital asigi doctor amasung nurse sing da complaint tawkhe adabu hospital ki maikai anaba si normal oidi surgery tawraga angang pokhiba sina maram oiraga mangonda awaba khara laibani haina phongdokhe adumapo anaba sigi phibam hen lusilakpadagi imung manung ki miyosingna doctor amasung nurse sing da question senduna yengna ba hairabasu karimata thausakhide operation matungda I ka hena thokiba aduga mari lenana blood transfusion singba amata pangthokhide numidang pung 10 rom tabada anabagi phibam ka hena lusilakpadagi doctor sing ki maikai dagi oxygen support pirabasu patient asigi phibam phagalakpagi mami amata laikhide loinana numidang pung 13 rom tabada laikhidabani hairi IM na piba license paidrabadi national highway sing the driver sing gari thawhandre hari misam dagi hauraga angamba sing phawba hak thengna na natraga nakoina na IM gi loan yadaba tax hullaga laire hari National Socialist Council of Nagaland NSCN IM na piba license sakhang se paidaba miyoi amata national highway sing the commercial vehicle sing thawba thengkhre anoba makhal gi IM gi thawrang sigi makhada commercial gari thawriba singna government of People's Republic of Nagaland Ministry of Kilo Affairs haina maming thonba work permit haina thaba license makalama paidaba yadre asiguma license si sahi amagini sahi ama naga gi lamkhai manungda gari thawbugi mahana lupa changa tax thi hali haidaba license makhala si puraktaba driver singdi IM gi makhuta awaba nange haidi pausna makhata na hai IM gi kangpuna national highway animakta seliba pot puba truck sing oil tanker sing amasung bus na sing badagi tongan makhal kaya gi maming thonduna extortion sathai akhoi lona yadaba mongda lauriba extortion tax asigi manungda sahi gi oina tax ama lawi commercial gari thawriba singna sahi gi tax asi IM da thi daba yade tax asi gari gi sawba pikpagi makha pole kangkhong 12 gi mathakta panba singina sahi gi tax lupa lising 15 kangkhong 6 panba gari singina lupa lising 9 amasung kangkhong 3 gi pochai puba gari singina lupa lising 5 phawba lawi hari sahi gi tax asi gi mathakta gari gi khongsat amade godown tax haiba amasu laure godown tax asi di gari sing aduna purak liba pot gi mamal amasung gari sawba pikpagi makha pole gari amamong gi khongsat amukta lupa lising 3 dagina lising 10 phawba lawi yot puba gari sing di godown tax lupa lising 10 khongsat amada thihale haina source asina IM da maral sirakle khwaidagi ngakpa mana pochai lawnaba ihang satpa truck sing su makoi gi gate phawraga satpagi ni haiduna lupa 5 lawi halakpasu lupa 5 thidaba yade haide Imphal Dimapur lambi bu oiro Imphal Jiribam lambi bu oiro truck sing da purapa pot khudimak lambi da IM gi tax thiram labane maduda sunatana market tagi pot laire hairaga yum tana purak liba da su national highway sing phawraga lakpanina IM gi thidaba yade madu thidraga di gari amata lambi asida satpa yade hairi driver karana pause asida hai ekoina mapalam dagi leiraga Manipur da pusalagli basana thangna batagi hauraga walang khudimak NSCN IM gi tax yawbuna maram oiduna misam amatagi hauraga matik mayai leiba miyoi phawba Manipur da IM gi chakta kholle Assam da tilhau kg amada lupa kun piba matamda Manipur da lupa kun 35 piri basigi maroiba maram lambi da NSCN IM gi tax pithoklambadu satsin nanaba miyam da pot mamal hena yonbane aikoina kaithel da tilhau kaya piribage amasung Assam da na kaya piribage hablo nongmata nainade adubu chawrangna lupa 10 dagi 30 phawbade khenaba oi samna hairabada khulai paiba singi chakta khunna honabada lalonba singna pochai singi mamal da tainari amasung samna hairabada khulai paiba singi chakta khunna honabada lalonba singna pochai singi mamal da tainari amasung state asigi miyamdi marol thoktraba nungi moti gumna leplaga lainade
separate administration demand tawbada saruk yariba kuki MLA sing sarkar sembada mantri piroi dabani haina phongdokkhre wasakpada Manipur gi integrity ngakani haina wasaklamlaga Manipur thugaina ba kuki gi separate administration demand tawbada chaunu saruk yariba kuki MLA sing government sembada ministry pham piroi dabani government sembada community gi chakthumgumna semloi dabani haina federation of haumina thadrukpa serol aman hairi serol sina hairibana minister oibada tunglamsat ki khanduna miyam gi oiba thabak tawbada asumba tawbada ba picture sengba corruption da mangjil tharoidaba khanduna mathau pham pahenba mathau tai sel sabada haisingba tanaba sariba sel adu center gi lusingba singda katkadabadadi minister oiloidabani Manipur government ki minister ama oirabadi secretariat ta phamduna thabak sugadabani madu natuduna Guwahati da Delhi da natraga makhoina taaba mafam da office phamba tarabadi miyam gi apunba gi minister oidre kuki khakta gi minister tare masina separate administration gi demand pithokpaga manai sarkar semninge haiduna kuki da nonjaraga khurumduna hajaroidabani maduna mai hauduna sakliba mayum makai mai thadopikhraba laifam leitaduna lambi gi sakni ba ohelaba nupi angang khaktana minungsi khangduna hat khraba sing adugi laman singbana kha chiktuna khangliba singda karem nabugum thokani center nu phamu phamba hipu hipa masagi lenga ki wa amata thauna phana songthoksaba ngamloidaba oirabadi sarkar semdabana phai state amagi phangkhom thokpa hak khudimak central government na piba amasung aikhoina lawba haibasi India ki state amagi right ni masi khudimak se kawraga center da taknaba ngamdraga khoiramlaga niba makhoigi thaujal ngaibugum miyamda uhanba makhoigi thaujal natrabadi hengba ngamloidabugum miyamda uhanduna minai gi thakta saknibagi thakta thamba tawroidabani aikhoigi minister singna saknibagi lusingbagi thakta masana uhanduna lakwe masigi lisatuna central government na sananengom ongdu sanariba usittaba manbagum uriba ase kudimak na khoina thohanbani India gi state kaya ama maramdam gi party na lenga paiba kaya yauri makhoida BJP natraga Congress party oide haiduna masagi state ki sakthung thungdaba karamba state yaukhrabage makhoina senthang piraktaba matam adude India ga pundre malem gi mateng lakani aikhoi kharadi thauna leina hingsi kuki MLA singla sarkar sembada yawninglabadi ahanbada makoi separate administration demand tawbada yauribadu lale hairi Gaurav Gogoi asi North East tagini habada ikaiba phawi hana N Birena phongdokkhre Lok Sabha da Assam gi Congress MP Gaurav Gogoi na Operation Sindur gi matang da sathakiba debate ta phongdokkiba wafam kaya adubu former CM N Birena criticize tawruduna Gaurav Gogoi asi North East tagini habada ikaiba phawi hana social media da thagalakpa warol amana haidi Lok Sabha da sathakiba debate adu da Congress ki MP asina India gi military strategy maroina fighter jet singna long range strike sathaki badugo mari lena hangke wafam singa dugi matangda criticize tawroduna Congress ki luchingba se modern warfare technique ki basic sing asinding thina khangdra haina maral se ki MPSC na operation sindur gi debate sajina ki bawang sanga adu busu condemn tawroduna thawong adu armed force sing da ikaiba pibani aikhoi gi thawna phoraba defender sing aduna front line da chokthaba naidana hona khibadu nation asibu ngak sena bagi damaktani debate adu da Gaurav Gogoi na India gi fighter jet sing na long range precision strike chathakiba dugi strategic brilliance adu karimata khangdana close range da gi kapa yadabra haina phongdokhiba dubo criticize tawroduna MPSC North East gi ni habada ikaiba phawi haike